ngasi numida waram phongkhiba tungan tungan ba manipuri se phongsing amasum thokhiba thodo thoksing digi maruibi I pausing khonga saraga manipur top channel gi maikhe digi myamna thamjagi ahanmada kanglei maira news ta phongba maruiba paukhra na myamna thamjagi Prime Minister Modi saruk yadun numit tarani subna sangai festival pangthokna ba minister na share loduna wa khanakre COVID-19 laisa na maram oiduna say ani pangtho urudraba sangai festival handak say gi oina Prime Minister Narendra Modi na saruk yaduna November 13 digi numit tarani subna mapung fana pangthokna bagi damak ngasi Chief Minister gi cabinet holda Chief Minister en berena share loduna atay minister singama di department gi makok thongba official singami pam pangtokre Pauksi asina phangmo paugi matung ina dinga sigi mifam aduna sangai festival asi Imphal gi hata Kangjaibung Kaibulamjau amadi mauna singba mafam singna pangthokna ba khanaki festival gi ahobu numit amadi loisinba numita Prime Minister Narendra Modi saruk yahanana basu khanaki maruiba festival pangthokpam oigadoriba hapta Kangjaibung haujiktigi hona ningthina sit chengbagi thabak mari lenaba department singna pangthokna basu warep lokhi Pau Sinhai Sangai Festival Galoina Manipur Lady Tungan Tungan ba ethnic community masak takpa yum sing tharga hatakang jaibung da thamduna miam lehelamba du handaki oina di kaibulamjau da permanent oina saduna thamgani hairi Pau Sinhai BJP gi ani subulenga sina numit samani gi manungda pangthokba thabak thoram singi manungsana hengang singi ibudau marjingi Masai da sagol kangjai masanagi sakta mayek sina utpa statue ama lupa crore samhena sangna sagaliba sisu manung chalhanduna sangai festival nangnana bolusin hangeni masida natana sangai festival mamang na Imphal sargi maruiba lambi gi sarak singda laidiba building sing asi taru tanana thamna ba sapmana ba masu ama sangba building sing ohenna bagi thabak paikhat pa yabra haibedesu ngasigi mifam aduda khanaki haidi hena pausna makhatana phongdurakli Atopa yamna lebak thiba pawmana morning walking chatkhiba school oja ama numit mangani gi matungda asiba haksang oina kongba turel gi phangle Imphal East ki thongju kendra gi manungsanna khongman mangjingda lebi school oja oiba miyoema hawkhiba me taraga manga gi ayukta walking chatkhiba dagi thiba khangdana leirakhiba du ngasi nungthil pung 3 manga rum taba matamda Irilbung police station gi manungsanna kongba turel maril gi basikhong longman bi mapara phangle hairi Asiba haksang oina phanglaba kulgi oja asigi maming Moirangthem Guneshwar saini fugonithu apokpo em surjit kawi lepham tagyel khongbal dagini haujingna khongman mangjinda leiba maki nupi mayumda yaung induna leibine hari pausina hai haukiba me taraga mangagi ayuktagi walking chatkibadagi hanjilaktabadagi imung manunggi miyoi singna thibagi thabak chathaduna laki asiba haksang thibagi thabakta National Disaster Response Team yauna thiki maduda ngasi nungthil asiba haksang oina kongba turel maril gi basikhong longman bidagi phangkibani laikhidraba sigi imung manungdagi phangba pawgi matung inade asiba haksang asida chaigumba posakna phubagi dakpham kya tarami yet thangba mamisu phubadigi chongthoktuna leirami maduna kanagumba miyoi khrana tamthina phuraba matungda isingda thadaramba oigani haibigi singnabale asiba haksang asi postmortem gi dama hauji rims ki mokta leiri Forensic Science ki kangbu yauna postmortem ki thabak sathaba imung manung gi miyoi singna pamli loinana mi si ki matang na Irilbung police station case ma lakhatuna thijin humjin bagi thabak sathaba haukre hainesu paus na phongdorakli makhasa tharak poina to papawmana Nambol sabal laikai amadi naurem na yum kunthra hene ising thumjinkre ising thumjin ki ba mafam sing minister basantana koina satuna yengsinkre Numinini humnigi mamangdagi leptana surapa nong na maram oiraga Bisnupur district ki Nambol kendra gi manungsana leiba khul kaya ising isaw gi awama mayongnare tidim lambi phautuna satliba Nambol saba laikai da yum kun hena isawna thumjin khibadagi ising thumdaba ata imung kaya da sangjafam loduna laikre ising isawna lambi gi mafam kaya thumjin khibana maram oiraga sathok chasina khudong sadaba kaya miyamna mayongnari Nambol kendra gi manungda leiba mahiloi sang kya ising thumjin nuna laikhibadagi mahiroi sing leirik tamba phangdre Nambol turel gi ising mai wangkhalakpadagi turel khongba na taba miyoi sing mi paiba poknari Nambol naurem da yum taret ising thumjinkhre amasum ishok ta seliba lairam turel gi ising mai wangkhalakpa amadi sanapati gi yum kya sien tharakpana maram moirga turel sigi mathakta khulyai da saba thong sen takre Isauna Nambol kendra gi manungsana manamasing thaba ingkhol
kaya ising thumjinduna mangtakankhre masida natana ngayo farm kya pakthoktuna farm da yokpa nga kya senthokre sana thaknabagi damak sijinnaramba lekai pukri kaya su isauna thumjinkhibadagi miyamna thaknabi ising phangdabagi awaba mayungnari oiriba phiba masida makhatana nong surakpa tarabadi nambol kendra gi manungda leba yung kaya mana masing thaba ingkhol kaya ngayok farm kaya makhatana ising thumjinduna ka hena mangtakba yabagi phibamda leiragani haidi amaromda nambol kendra gi isauna sawalaba mafamsing haibedi sanapat sabal mongjing nambol awang kongkham naurem maibam ishokna singba mafamsuna kendra sigi MLA oibitana tana education minister thanauju basantu kumarna ngasi koina satunu yengsinkhre yengsin khongsat aduda minister na ising isauna maram oiraga ising thumbadagi atopa yumna sangjafam lauduna lediba imungsing ngayok pham amadi lawpham sing ising thumjinbadagi awaba mayuknariba lawmi singa hakthengna unaki Minister Basantana Fongdokhibada Manipur gi Chief Minister N Biren Lusingba BJP gi lenga sit lebak miyam gi ihul ningthina khangba amasum hiram khudingna miyam gi yaifanaba thawrang kya hawdokliba lengakni maram asina matungda nong khara hek subagi isaw thoktuna miyam wanaribasi among hana thoktana ba hawjuk laifam safam khangdriba miyoisingda khudaki awaba koknaba mafam saba singda relief camp hangnaba madi khudaki oiba mateng pina ba honagani hainasu Fongdokhi haidi atopa pawmana numit mapani phajinduna thamlaga nupi oibigi izat manghankhiba asmat sa mapunsi supa phadok pigadabani bina mapuroiba amadi masa lairabi maitei nupi amabu numit mapani sumna phajinduna thamlaga namduna nupi oibigi ikai khumnaba manghankhiba asmat sa mapunsi supa phadok pigadabani compensation pamde haina pangai women's association gi convener oina thaupuribi sagolsem bina na fongdokre wafam asing asi Manipur Press Club pangthokpa pawmi sing unaba mada hawkhiba numit khranigi mamangna pangai bazar da lila yengphamdagi mangkhibi mayengmam ongbi ina khunbigi thokhiba thawdo dugi matangda ina khunbigi mama yauna pangthokhiba pawmi sing unaba mada convener bina na phongdokhibani mahakna makha tana hai ina khunbi mapuroiba madi masa lairabi nupini khangna nupa duna namduna faraga numit mapanni losinduna thamlaga nupi oibigi ikai khumnaba mangalaga ken khanganwi thabak chatharaga namduna masana yai haiduna social media ra phongdo onkhibani pangai haidiba mafam asi mitai pangal amadi mitai puna khundaminaba mafamni amanamagi ikai khumnaba ngakna satminabagi mahutta masa amadi mapuroiba leiraba yumgi mau amabu pharaga numit mapanni lotsinduna thamba haibasi nupi khunaibu sitabani thaudo asida senariba mitai pangal asmat mapunji chupagi phadok pigadabani hainasu Fongdokhi haidi makasa tharakpoina to papawmana war on drug ki khongjang sawgatladuna Tengnopal district su popi thandana ba warem nakre Manipur gi mayai kaba drugs maru fangna muthanaba Manipur lengakna sangsilagdiba war on drug 2.0 khongjangbu mapung fana saguladuna Tengnopal district ki tungan ba mafamsingna popi pambi thadana ba madi thandana ba Tengnopal district ki cookie chips association KCA na ngasi miyam gi mifam ama pangthoktuna warem nakre ngasi Tengnopal district ki Toinom village community hall cookie chips association KCA Tengnopal district KCA Morebro KCA Masi Block, KCA Tengnopal Block, KWRO Tengnopal District amadi Tengnopal District ki tungan makuki civil society organization singye mihut singna saruk yaduna miyam gyoeba miphamadu pangtokre miphamadu pangtholaba matungna Tengnopal District Cookie Sipsu Association gi Vice President TS Chongthoktuna Chief Minister N Biren gi pakta matungina war on drug ki matangna khana naineduna ngasidigi hauna Tengnopal District ta poppy plantation tawraroi haiduna miyamna ayaba pire haiki mana makhatana hai poppy thandana bigi lokholangni thabak singa sibu yengsinna ba miyoi tarana saba committee amasu semle haiduna Tengnopal District si sothatuna sulaidi ba mafam mani loinana poppy plantation su tawdrabanina Chief Minister N Biren amadi Manipur lengana ihenba miyeng sangbiduna alternative arrangement ama sinbiduna khunja singi mateng pangbiu haina sumakna Manipur lengakta appeal tokhi haidi atopa pawmana Sandel district sakhotpa thak amada laknaba lengakna thabak kya pakhali fagan Sandel district bu mapung pana sakholaba thak amada pukhanaba madi district asigi miyam nungai phan hingma ngamna ba union government amadi state government na hiram kya thabak laukhatuna sakot thorangi thabak sing paikhatli haina union minister of state for steel and rural development fagan
Singha Kulaste na ngasi phongdokre ngasi amadi hayengi khongchata Manipur lakliba Union Minister sina ngasi Sandel district satuna district asigi DC complex ki mini conference hall la district sigi lairiba tungan department singi high level officer singa unaduna district sida central amadi state sponsor scheme singi makhara pekhaliba sakwa thorangi thabak singi matana kupna khanaki loinana district sigi lairiba community singi delegate sing self help group sing amadi tribal delegate sing su makhoi na thengnari bu khudong sa da singi matang na su bori sanaki hari district administration Sandel sinduna pangtokiba interaction program adu saru yakiba hariba khunja singi maikei digi makhoi na packet pa mai pakibada amadi mai pakiba thabak kayagi matangda union minister da pautumki madura union minister na district asibu mapung pana chakotpa thang amada pukhanaba union na sponsor tawba madi state na sponsor tawba scheme singi makhada paikhaliba sakot thorang kayagi matangda khunja singna pautumki program madura saru yakiba delegate singna su district asigi paikhaliba sakot thorangi thabak singa madi miyambu nungaye phani hingana na balakoliba thorang kayagi matangda union minister da apen basu phongdoki program aduru deputy commissioner Mayanglamab Rajkumar IAS ADC SDO Sandel amadi district level officer kyana saru yaki hainisu pausna makatana phongdorakli makhat satharak poina pauning khol pausi da phong maroiba paukhrana Manipurna overall team champion oirakle saliba tha sigi haukiba tang taragani thuidigi taraga manga phawba Balbir Singha Indoor Stadium Budapara Raipur Chhattisgarh All India Traditional Wrestling and Pancration Federation gi miyeng makhada Chhattisgarh na yumbu oiduna pangthokiba CM Trophy First AITWPF Federation Cup National Traditional Wrestling and Pancration Championship 2020 to the Manipurna CM Trophy Overall Team Championship Pancration Team Championship ki mingthon Laura Kraba Manipur gi sanaroi sing amadi official sing ngasi Imphal thunglakhibaga loinana makhoi bu okpagi thoramama kwa kaithel leiba amuko gi mayai loisangna pangthokre okpagi thoramadu da amuko gi president Phairoizam Nando vice president Koizam Helen weightlifting masanada taraga mathurak international gi thakta medal Laura Krabi inspector Laisram Monica amuko gi general secretary su odiba all Manipur traditional Belt Wrestling Association ki President Dr. Norendra Thoksom All Manipur Traditional Belts Wrestling Association ki General Secretary Songtham Ibohol Chief Technicals Director Thaudam Idoisan Tom TV ki Special Correspondent Oiriba National Coach and Referee Dr. Huidrom Roman Poire Leimarol Mera Paivi apun Manipur ki General Secretary Thongam Apabi International Gold Medalist Angom binana athoiba mithunglen singoina saruyaki amko gi president Phairoizam Nando luwang na phungdo kibada Manipur gi sanaroi singna akiba madi ningana ba leitana sanasi ko singna su ningthina takpi tambiba madi lamjing biba topigano ngasi national gi thakta medal phangliba sida pen thokpa yade masina aroi banate Manipur si apikpa leba am oiraga su sana khonabagi lamda mating leba lamdamni haibadu makhatana utpa ngamna bohonasi Malem gi thakta su medal kya phangduna lebak ke asobo mingsat purakna bohona seki Laisram Monica na phungdokibida ngasi medal purakliba national thak asi basic ni ahobani miyam gi minung sigaloina na makhatana malem gi thakta medal phang ngamna bohona hona seki team manager oikiba Laisram Ibo pisang na phungdokibida gold yangkhai silver kungani thoyamadi bronze taraga mapan phangduna Manipur overall team champion gi mingthol yauna trophy ohum lobungam lakpa miyam gi amadi amuko gi thaujal ni haikhen su pausna makhatana phungdorakli atopa pawmana mirol bi mama singbu mangjawnona yengsil bi haudrabadi soinai ba angang pulakpa yai Dr. Sapam Ranjan mirol bi mama singda antenatal care ningthina pihaudrabadi soinai ba angang pulakpa yabi gi oithokpa sauna leibana mirol bi mama singi care lawuda asobo thodang lawriba health care workers singi thabak thoram sing khumang saukshin hanba oina health minister Dr. Sapam Ranjan phongdokre wapamasi National Institute for Empower of Person with Intellectual Disability Department of Person with Disability na sinduna development disabilities ki matangda nursing eba one orientations program haudopugi thoram the health minister Dr. S Ranjan phongdokibani Department of Community Medicines RIMS Impulse
Relief Center for the Welfare of Disabilities Able Person Manipur amadi State Commissioner for the Persons with Disabilities kusamnaduna preventions, early identifications and early interventions of development disabilities haiba team da pangthokpa orientations program ado hawdokpigi thoram the Health Minister Dr. S. Ranjan makhatana hai lengang na health care center da lupa crore thadarabasu sector asigi manungda lairiba khudimangna amat oina thabak paikhat minedragadi health care sector asi sakhot pangamloi health care sector asi sakhot hanbada grassroots level thabak toriba health care workers sing maru oina nursing gi thaudang sawi nursing na patient sing da piriba seva si yamna magul leba mani nurse ki seba duni anaba sing na punchi chupagi kawu ngamroi doribasi ngasi gi training asi digi phanglakpa loksing adu nursing na makoi ga naknaba sing da khangan ba mathau tai se minister en berena lusing BJP gi lenga asina health social welfare amadi education da akan mamiyeng thamduna lamsing asi da hena sakhonaba honari loinana department ahum masi punna thabak sangsin minaba thabak su paikhatli haina makna su makhata khiyadi makasa tharak poina manaba pauksi da phong maruiba pau khraga mem na thamjagi LPG gi mamal toine hengalaglabadi minimum wage su hengal halo CPI haukiba March kungani thudigi petrol diesel amasum LPG cooking gas ki mamal leptane hengal hankibadigi misa miyam yauna middle class ta leiba imung sing ahenba sel Sathan badagi tangai fadana analeng de sejinagadaba sel leitabadagi nungsiraba mama mapa natraga masa masu singi punsi kan ngamdabagi awaba mayona hali lairaba mayai oiba masum ina khunba imung singa sejinaba domestic cylinder amagi mamal 2020 de subnagi lupa songaga maudraga mangarum tama oirambadagi haukiba me taraga nipan de lupa lising amaga samagi mathakta wang khalak libisi misa miyamna wana tungsinjaba senpam phongna lutawnabani haina MSC CPI na lawdaba ngamde KG 14.2 gi domestic LPG consumer singna dealer singdagi book tawnaribasi subsidy natraga non subsidy makhadani lebak thibidi Narendra Modi na Prime Minister oirakpadagi subsidy gi khudong saba phanglaba domestic LPG consumer singi bank account singna subsidy selfam hablaktaba thengnaribasini makasa tharak poina paudom pauksi da phuma maroiba paukhrana Syam Saki High School da mahiroi amakhak school karakpadagi oja singna suti thadoklamle Syam Saki High School da mahiroi amakhak school karakpadagi oja singna suti thadoklamle haina MSF ki sirolaman hairi Sirolasin hai Manipur Student Federation MSF na sei kya gi mamang academic campaigns oina sangsinuna lakliba aikhoi lerik ningthi na tamsi hairiba campaign asigi manungsana MSF ki General Secretary Hizam Rosana lusingba team amana ngasi koina satuna yengsinkhre haina lup asina thadorakpa sirol amana phongdorakli sirol asin hai Moirangkhom Junior High School yengsiluba matamda nongtabana maram oiraga ojasing laklabasu mahiroi sing karaktaba madi leiramdaba thengnarakhi nakala maromda ngasi yengsinba satpagi saru ama oina Syam Saki High School hairiba lenga ki mahiroi sangasi mowong maril tadana leiramba thengnarakhi School asigi oja sing sign tausilamlaga satkiduna punghang hangna oja mata leiramdaba thengnarakhi mahiroi amadi khunai gi damak leiriba mahiroi loop MSF na lengak to wang hangdi madudi oja sing ju suti yamna pamlagadi lengak na sahi supegi suti thadokpiro lengak ki suti thabagi matam watlingaida oja ma phawbu leiramdribasi hairiba mahiroi sangasi mapu pandabaga pangkhak oire haibada haimanba thokloisu hairi Atopa pawamana governmenta thangjing singsang karamba matamda thenmang hokipta yonthoki sengdokadabani CPKT ngasi nungthul pung anirom tabada Naran Sena Seba Club ibudau thangjing hill range ki matangna nomu yoeba khana nainakhibagi mifamda Committee on Protection and Preservation of the Historical Right of Kaubru and Thangjing Hill Range CPPKT ki convener Sapamza Zadumani Kabui Unions ki President Dr. Hira Kabui Pukramba Naha Pamnaiba Serap Loisang ibudau thangjingi Ingu Tongbram Ibopisal KMKKL gi President Gaurav Moirang Samasum Sebagi Secretary Ningthaujap Zadumani na President member ki loina na mifam asida wangang loising na thamki bu wafam singkup na khanaraba matungda warep sing sulauki haina CPPKT ki Organization Secretary Syam Khuman na thadorokpa sirol amana phongdorakli sirol asin hai thangjing singsang si loikhai village ki sip thenmang hokif na asengbu mapuni
supporting document to prove his authority over the area who inheritance hillship passed down from generation haina Kuki students organization henglep na tha sigi taraga treta press ki khutang na phungdokre masimak tha sigi mangada KAO henglep na thokiba press release ta thangjing area sangbad area du gi Kuki ship singi ayaba lawudabani haina thamkibagi wafam su laikhrabani matang sida CPPKT na Manipur lengak na thamning libu wafamdi KSO henglep sip amadi club sing na Manipur gi mapam amada sangba yai natraga na yade haibigi right lekti masida lengak ki program gi matung ina yabigi right ni ngasi thangjing sangbada lengang na athingba pidana saidang labasing na oina mapu sabi yarot KSO na thangjing gi mapu sip loikai village ki sip thenmang haukifni hairibisi Manipur government athubada sengdokadabani amadi thangjingbu thangting sijinaduna moirang kanglei rol puwari da amuba taisinbada natana yelhomi singbu usitana netsinana ba thorang ni lawi makoyi mathakta khut thingjinbiu amasum puwari gi liraba ming muthalak libisi lengang nam yeng sangbiu hain sphongdokhi atopa pawamana barista phatanungda thoklabadi BJYM gi youth singna tumina laithokloi BJYM Thasigi Sajataraga Tarukta social media the BJYM Manipur Pradesh ki President Manohar Mayum Baris Sharma Madi Kanglaipak Kanbaluf ki Matakta Atsumgi Finance Secretary Kakai Singsit Kawamiyamana social media Facebook account Fazata Boy Watakya Baris Sharma Danglaki Dubu BJYM Manipur Pradesh ki office bearer Karyakatas Amadi Tuan BJYM Manipur Pradesh ki district president sing akan bada kandem tarakli Iramda Manipur Sigidama Tabak Tawai Miam Gimating Kya Pangduna Honaduna Lakli by Youth President Amada personal Eteki Patanungda Tolakpataragadi Manipur the Lariba BJYM gi youth sing the Tumina Latokloi Madugi Apapata Taudang Kakai Singsina Pugadavani Manipur gi CMN Berena Natana Youth President Sumain Hadapasulebaktivani Marilena authority na Amadi Police ki Makok Thongmasing akan be action lokat PO Hainasu Pauks na Makatana Fungdurakli aduga hausikoi nadi myam pauk simatang sa lusinjarage amasum pathok sa gibla soikiba lankiba yaros myam ngapigani amasum matam ge ba marui bi pauk sing su myam da lepa leitan apti pizarake and thank you.